Laikai Pumba Sandhyagi Namak Wanarabasu Luna Tinari Bisanaragi Maitongdadi Awaba Nungaitaba Masit Ama Phawa Uramde Sandhyagi Mamaga Mapagana Hanglurabasu Nupa Amaga Tokibani Jelam Lani Haina Irai Laina Kumtori Laikai Adugi Munandi Sanarai the Chinganami Adubu Chapchabi Haibangam Tabaga Sanare Bukibadagi Unan Suwangang de Sandhyagi Mapa Macha Sandhyabu Tibulep Lamde Aduga Sanaragi Honglakliba Matawadasu Ngakpani Sayol Ani Haidakli Sandhya Tiba Kanglak Lairaba Imung Orubana Mapaga Mamagasu Yamna Wairami Laikagi Misingsu Nungsi Nungaite Sandhyado Haibanatana Tumina Laikri Hausikti Nongma Ningthem Nuvidang Wairamda Sandhyagi Laikai da Matanta Angawbagum Laklami Aduga Laikagi Mawadugi Yumda Jangaklami Ningthem Uda Kuireda Chalo Pamulause Nangdi Piba Makai Hening Tem Idomsa Sandhyagi Bomda Taki Jabra Sandhyado Tasinamaki Jen Kraba Idomsa Jen Kibo already Haidokpa Lakom Tok Idomsa Ningtem Hana Pasana Amuk Tapamase Adugane Ising Glasse Data Uhanase Idomsa Dine Sandhyado Jilam Gani Habitasade Yam Paba Ngangni Sandhyado Nupa Nagasu Nungmada Punbanati Icham Jamzaba Sandhyado Awaham Amada Topangam the Lairabra Kangdeda Aina Sandhyado Ningtem La Hainangi Pautan Kibanubito Magi Mai Tonda Hanagamanadaba Minu Ama Inu Ubanki Sandhya Tulakadaw Kisu Taubani Adubu Sandhyado Tolakitego Idumsa Maudugi Nupa Tongarondagi Changlai Hidak Ngauraga Ningtemga Maugadu Wari Lepi Ibungo di Kanano Nangdi Eko Swaida Toina Lakpadaine Nangbu Sandhyagi Maramda Hangbala Iro Adom Janagi Maramda Nungmuari Tawine Adubu Ibungo Sandhyadi Nupa Hamada Chen Kamalida Pangaroi Lapna Chelamani Ha Asing Bagiro Angangse Amugana Pakadale Ningtem Nangteng Kanise Nuga Kara Haiba Wase Tasaga Nuko Idak Ladine Nuga Kasi Pangang Tangang Bani Ihe Asing Bani Naina Harise Sandhya Lumba Lakpa Nupasundo Nukangdro Laisabi Nabu Yung Halaktari Chen Ba Ese Suidrabani Ibungo Ningtem Pohogotana Chatlaga Harem Laga Tolai Ningtem na Lami de Gari Majama Tulakpada Sanarina Laikai Pukridagi Ui Ningtem Ubada Yam Harau na Kut Haidana Daningtem Tu Somda Ningtem Gari Kami Aduka Sanare Biyengi Sanare Sanabunduka Jelai Ningtem Gimanakta Daningtem Uda Guide Wari Saki Singaiko Ayin Nutigi Ising Sokpala Daningtem di Sungu Ude Labu Lakijamale Nurim the Su Toina Lai Adubu Aido Daningtem Moyasanapado Ikairaba Wari Lepte Sanare Matanta Pangang Dangangi Harau Bana Sanare Nungdiam Harauna Ebamale Adonga Sine Hina Harawi Daningtem Ubagi Nung Sandhyagi Maramda Karimta Kangdabra Sanare As Kangdeda Mado Ainane Tonau de Ubada Nupa Amaga Gari Tong Nazakibani Ado Magi Wari Se Sagum Sida Topo Wari Una Sasiabra Aikoi Chalusira Ai Chatlaga Sanare Ningtem Gari Tauraga Wari Makata Dana Chatki Sanare Sauning Bana Sanabundo Laimaya Tadai Aduga Sauna Ingda Lehore Sanare Yamda Sauna Ising Soktubida Yumda Halai Ningtem Su Masana Masabu Wangkia Hangzatuna Yumda Halakle Kai Tauragi Ni Jabo Asuk Sauna La Idubo Ising Su Sloktrabo Sounu Ichasidi Wana Bani Ado Nangbu Kanana Kadi Hairagi Ipadam Tahidana Kanam Kem Harakti Ado Baba Aise Sayam Tirabo Maramok Tabraba Ango de Hena Pasaba Laikai Shita Kanale Giba Adugi Oide Ichana Sarisidia Kana Hainu Ichabo Sakti Haina Ichamu Pazaba Laikai de Tokro Lamdam Stelati He Madam Sumo Ichadi Pasumi Ampai Kaino Ichaga Lama Papiaba Laikashida Kanau Legine Ha
ꯁꯦꯟ ꯍꯥꯏꯔꯦ ꯏꯄꯥ ꯂꯩꯔꯤ ꯋꯥꯠꯂꯤꯈꯩ ꯏꯄꯥꯅ ꯊꯥꯗꯣꯔꯛꯇꯣꯏꯅꯤꯗꯣ ꯑꯗꯨꯗꯤ ꯄꯥꯕ ꯑꯩꯅ ꯃꯌꯥꯝꯗꯩꯁꯨ ꯁꯛ ꯐꯖꯕꯁꯨ ꯃꯔꯝ ꯃꯣꯛꯄꯁꯨ ꯐꯕꯁꯨ ꯃꯌꯥꯝ ꯍꯦꯜꯂꯒ ꯅꯤꯡꯊꯦꯝꯅ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯁꯟꯙ꯭ꯌꯥꯅ ꯁꯨꯝ ꯍꯪꯂꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯉꯁꯤꯀꯣ ꯑꯩ ꯅꯤꯡꯊꯦꯝꯕꯗꯤ ꯀꯅꯥꯅꯣ ꯄꯥꯕꯅ ꯈꯪꯉꯣꯏ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯥꯎꯅ ꯃꯄꯥꯅ ꯇꯨꯃꯤꯟꯅ ꯂꯩꯍꯧꯔꯦ ꯅꯣꯡꯃꯗꯤ ꯑꯌꯨꯛ ꯑꯃꯗ ꯏꯊꯥ ꯊꯥꯖꯗꯅ ꯑꯍꯜ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯁꯟꯙ꯭ꯌꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯈꯣꯡꯅ ꯂꯥꯛꯇꯨꯅ ꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯛꯂꯝꯃꯤ ꯁꯟꯙ꯭ꯌꯥ ꯄꯨꯔꯛꯄ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯌꯦꯡꯅꯩ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯨꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯃꯤꯟꯅꯩ ꯌꯨꯝ ꯌꯧꯔꯛꯄꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯀꯞꯂꯝꯃꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯔꯝꯃꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯅꯩ ꯁꯅꯥꯔꯩꯗꯤ ꯁꯟꯙ꯭ꯌꯥ ꯂꯥꯛꯑꯦ ꯇꯥꯕꯗ ꯃꯥꯒꯤ ꯀꯥꯗ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯅ ꯑꯍꯜ ꯑꯅꯤꯗꯨꯗ ꯑꯁꯦꯡꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯇꯅꯕ ꯋꯥ ꯄꯨꯝꯕ ꯃꯦꯜꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯁꯟꯙ꯭ꯌꯥꯕꯨ ꯊꯤꯟꯕꯤꯔꯛꯂꯤꯕ ꯑꯍꯜ ꯑꯅꯤꯗꯨꯅ ꯃꯌꯥꯝꯗ ꯁꯦꯝꯖꯤꯟꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯂꯝꯃꯤ ꯁꯨꯝꯗꯧꯕꯅꯤ ꯑꯩꯁꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯊꯪꯅꯕ ꯈꯨꯜꯗꯒꯤꯅꯤ ꯏꯇꯩ ꯏꯅꯥꯎ ꯑꯩꯈꯣꯏꯈꯛ ꯆꯤꯡꯌꯥ ꯑꯃꯗ ꯈꯥꯛꯄꯣꯛꯁꯪ ꯑꯃꯗ ꯂꯩꯖꯔꯒ ꯁꯟ ꯁꯦꯟꯖꯕꯅꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯁꯟꯌꯥ ꯃꯔꯛꯇꯒꯤ ꯁꯟꯅꯥꯎ ꯑꯃ ꯋꯥꯠꯄꯗꯒꯤ ꯊꯤꯕ ꯂꯥꯛꯄꯗ ꯁꯣꯝꯒꯤ ꯏꯆꯥꯁꯦ ꯁꯤꯡ ꯈꯔꯒ ꯋꯥꯟꯊꯔꯒ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯏꯇꯩ ꯏꯅꯥꯎꯅ ꯅꯨꯄꯤ ꯃꯆꯥꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯐꯅ ꯀꯟꯅ ꯍꯣꯠꯅꯈꯤ ꯃꯇꯝꯗꯣ ꯃꯝꯁꯨ ꯃꯝꯁꯤꯜꯂꯛꯂꯦ ꯑꯗꯨꯗ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯀꯗꯥꯏꯗꯩꯅꯣ ꯍꯥꯏꯕ ꯈꯪꯗꯕꯅ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯄꯨꯔꯛꯂꯒ ꯑꯩꯒꯤ ꯅꯨꯄꯤꯅ ꯁꯦꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯁꯨ ꯃꯥ ꯃꯁꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯂꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝ ꯇꯥꯟꯅ ꯊꯤꯜꯂꯛꯄꯗꯣ ꯉꯝꯈꯤꯗꯕꯅꯤ ꯏꯇꯩ ꯏꯅꯥꯎꯈꯛ ꯁꯣꯟꯅ ꯂꯩꯖꯕꯅꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤꯒꯤ ꯃꯔꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯍꯪꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯧꯖꯤꯛꯄꯨꯗꯤ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯃꯥꯅ ꯒ꯭ꯌꯥꯟ ꯂꯥꯛꯑꯕꯅꯤꯅ ꯐꯝ ꯑꯁꯤꯗ ꯊꯤꯟꯖꯔꯛꯑꯕꯅꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅꯁꯨ ꯍꯥꯏꯕꯗꯒꯤ ꯑꯍꯜ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯍꯜ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯒꯠꯅꯔꯝꯃꯤ ꯅꯨꯡꯁꯤꯕ ꯃꯇꯧꯁꯨ ꯎꯠꯂꯝꯃꯤ ꯁꯟꯙ꯭ꯌꯥ ꯃꯀꯣꯛꯇ ꯈꯔ ꯁꯣꯛꯂꯝꯃꯤ ꯑꯍꯜ ꯑꯅꯤꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡ ꯆꯥꯃꯤꯟꯅꯗꯨꯅ ꯏꯪꯈꯣꯜꯗꯒꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯀꯌꯥ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯄꯥꯅ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯑꯃꯨꯛ ꯂꯩꯀꯥꯏꯒꯤ ꯃꯧ ꯑꯗꯣ ꯅꯤꯡꯊꯦꯝꯗ ꯄꯥꯎ ꯑꯗꯨ ꯇꯝꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯅꯥꯔꯩꯒꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯟꯙ꯭ꯌꯥꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯁꯤꯡ ꯂꯩꯔꯝꯗꯕꯗꯒꯤ ꯁꯤꯡ ꯈꯔ ꯊꯤꯕ ꯆꯠꯄꯗ ꯎ ꯑꯃꯅ ꯃꯈꯣꯡꯗ ꯄꯟꯗꯨꯅ ꯇꯨꯁꯤꯟꯕꯅꯤ ꯑꯗꯨꯗ ꯀꯣꯛꯇ ꯁꯣꯛꯇꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯕꯅꯤ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯄꯥꯒ ꯃꯃꯥꯒꯅ ꯁꯟꯙ꯭ꯌꯥꯒꯤ ꯄꯥꯎ ꯇꯝꯕꯗ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒ ꯑꯍꯜ ꯑꯗꯨꯒꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯁꯤꯡ ꯑꯗꯨꯒ ꯇꯥꯕꯗ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯍꯪꯒꯠ ꯍꯟꯗꯥ ꯆꯠꯂꯤ ꯀꯩꯒꯤꯅꯣ ꯁꯟꯙ꯭ꯌꯥꯅ ꯑꯁꯦꯡꯕ ꯋꯥ ꯑꯃꯇ ꯍꯥꯏꯗ꯭ꯔꯤꯕ ꯑꯩꯅꯗꯤ ꯃꯥꯁꯤ ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯂꯝꯂꯕꯅꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ ꯃꯥꯒ ꯑꯩꯒ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯏꯀꯣ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯔꯤꯁꯤꯅ ꯀꯔꯤꯅꯣ ꯑꯩꯕꯨ ꯂꯥꯜꯂꯦ ꯍꯥꯏꯔꯁꯤꯔꯅꯤ ꯑꯩꯅ ꯂꯥꯜꯂꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯟꯙ꯭ꯌꯥꯒꯤ ꯃꯃꯥꯡꯗ ꯍꯦꯟꯅ ꯃꯥꯏꯊꯤꯔꯅꯤꯀꯣ ꯅꯤꯡꯊꯦꯝꯁꯨ ꯃꯥꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯅꯤꯡꯊꯦꯝꯅ ꯑꯩꯕꯨ ꯍꯦꯟꯅ ꯍꯩꯅꯔꯔꯣꯏ ꯅꯨꯡꯁꯤꯔꯔꯣꯏ ꯌꯥꯗꯦ ꯅꯤꯡꯊꯦꯝ ꯑꯩꯒꯤꯅꯤ ꯁꯟꯙ꯭ꯌꯥꯗꯩ ꯑꯩꯅ ꯍꯥꯟꯅ ꯎꯕꯅꯤ ꯑꯩꯅ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤꯕꯅꯤ ꯁꯟꯙ꯭ꯌꯥꯅ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯁꯅꯥꯔꯦ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯉꯁꯥꯏꯗꯒꯤ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯒꯠꯀꯥ ꯍꯟꯗꯥꯒ ꯃꯔꯨꯝ ꯁꯣꯜꯂꯒ ꯆꯠ ꯁꯥꯟꯅꯔꯤꯗꯨꯕꯣ ꯀꯥꯗꯩꯁꯨ ꯍꯦꯟꯗꯦ ꯅꯪꯕꯨ ꯉꯥꯎꯗꯔꯕ꯭ꯔꯣ ꯁꯟꯙ꯭ꯌꯥ ꯍꯜꯂꯛꯏꯗꯣ ꯀꯔꯤꯅꯣ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯁꯨ ꯅꯠꯇꯦ ꯅꯪꯕꯨ ꯁꯟꯙ꯭ꯌꯥꯗꯣ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯀꯩꯅꯣ ꯅꯣꯏ ꯁꯟꯙ꯭ꯌꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯅꯣꯏ ꯍꯪꯕꯤꯔꯨꯔꯣ ꯀꯥꯗꯩꯁꯨ ꯍꯦꯟꯗꯦ ꯅꯪꯕꯣ ꯉꯥꯎꯗꯔꯕ꯭ꯔꯣ ꯁꯟꯙ꯭ꯌꯥ ꯍꯜꯂꯛꯏꯗꯣ ꯀꯔꯤꯅꯣ ꯆꯪꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯤꯗꯦ ꯁꯟꯙ꯭ꯌꯥꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯑꯗꯨꯗꯤ ꯍꯪꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯣꯏ ꯁꯟꯙ꯭ꯌꯥꯗꯣ ꯌꯥꯝ ꯅꯨꯡꯁꯤꯔꯒꯗꯤ ꯅꯣꯏ ꯍꯪꯕꯤꯔꯨꯔꯣ ꯍꯩꯃꯥ ꯃꯁꯤꯕꯨ ꯁꯣꯅꯣ ꯆꯨꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯡꯁꯤꯕꯣ ꯁꯅꯥꯔꯩꯁꯦ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯊꯝꯗ ꯌꯥꯔꯣꯏꯗꯧꯔꯤ ꯌꯨꯝꯗ ꯂꯩꯔꯒꯅꯦ ꯁꯣꯅꯣ ꯆꯨꯗꯨ ꯁꯔꯨꯛ ꯃꯃꯥꯁꯨ ꯉꯥꯡꯗꯅ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯂꯣꯏꯁꯤꯟꯗꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯁꯥ ꯈꯔ ꯁꯣꯟꯕꯅ ꯌꯨꯝꯗ ꯍꯦꯟꯗꯦ
ꯁꯅꯥꯔꯩꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯨꯛ ꯀꯞꯄꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯁꯨ ꯈꯜꯂꯔꯣꯏ ꯍꯥꯏꯅꯁꯨ ꯈꯜꯂꯝꯃꯤ꯫ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯕꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨꯗꯤ ꯅꯤꯡꯊꯦꯝꯗ ꯑꯃꯨꯛꯇ ꯂꯥꯛꯂꯗꯤ ꯐꯅꯤꯗ ꯁꯟꯙ꯭ꯌꯥ ꯍꯜꯂꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯅꯤꯡꯕꯅ ꯉꯥꯎꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯂꯦ, ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ, ꯀꯩ ꯂꯩꯔꯦ ꯌꯥꯝ ꯊꯥꯖꯗꯅ ꯉꯟꯅ ꯍꯦꯛꯇ? ꯅꯤꯡꯊꯦꯝ ꯍꯣꯏ ꯆꯠꯂꯨꯁꯤ, ꯅꯠꯇ꯭ꯔꯒ ꯅꯤꯡꯊꯦꯝꯕꯨ ꯀꯧꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯑꯃꯨꯛꯇ? ꯀꯩ ꯂꯩꯔꯒꯦ ꯁꯅꯥꯔꯩ? ꯀꯔꯤ ꯋꯥ ꯂꯩꯒꯦꯕ? ꯑꯩ ꯍꯦꯛꯇ ꯍꯥꯏꯕꯤꯔꯒꯦ꯫ ꯀꯩꯒꯤꯅꯣꯗ ꯅꯤꯡꯊꯦꯝꯗꯣ ꯍꯟꯗꯛꯇꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯎꯒ ꯏꯌꯥ ꯌꯥꯈꯤꯗ꯭ꯔꯦꯕ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯈꯜꯗ꯫ ꯃꯥ ꯁꯟꯙ꯭ꯌꯥꯗ ꯌꯥꯝ ꯅꯨꯡꯁꯤꯔꯕ ꯖꯥꯠꯂꯣ? ꯑꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯔꯛꯎꯕ꯫ ꯃꯃꯥꯟꯅꯕꯗꯨ ꯌꯥꯝꯅ ꯇꯟꯅ ꯅꯤꯡꯊꯦꯝ ꯀꯧꯊꯣꯛꯄ ꯆꯪꯈꯤ꯫ ꯃꯃꯥꯟꯅꯕꯒ ꯅꯤꯡꯊꯦꯝꯒ ꯊꯧꯃꯤꯟꯅꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯌꯥꯝꯅ ꯇꯟꯅ ꯊꯣꯛꯂꯛꯏ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝ ꯎꯕꯗ ꯌꯥꯝ ꯍꯔꯥꯎꯖꯩ꯫ ꯀꯩꯗꯧꯔꯦ ꯗꯥ ꯅꯤꯡꯊꯦꯝ? ꯌꯥꯝ ꯁꯣꯟꯕ ꯃꯥꯜꯂꯦ ꯅꯁꯥꯗꯣ, ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯣ? ꯅꯥꯗꯦꯗ꯫ ꯑꯗꯣ ꯀꯩ ꯂꯩꯔꯒꯦ ꯁꯅꯥꯔꯩ? ꯀꯩꯁꯨꯕꯨꯗꯤ ꯂꯩꯇꯦꯗ, ꯁꯨꯝ ꯂꯥꯛꯄꯅꯤ꯫ ꯁꯨꯝ ꯂꯥꯛꯄ ꯑꯣꯏꯔꯗꯤ ꯑꯩ ꯆꯪꯂꯒꯦ ꯁꯅꯥꯔꯩ, ꯅꯣꯡꯃ ꯐꯖꯅ ꯄꯨꯟꯁꯤ, ꯉꯁꯤꯒꯤꯗꯤ ꯑꯩ ꯆꯪꯂꯒꯦ꯫ ꯉꯥꯏꯈꯨꯑꯣ ꯗꯥ ꯅꯤꯡꯊꯦꯝ, ꯃꯁꯤ ꯅꯨꯄꯤꯁꯦ ꯀꯩꯅꯣꯝꯅꯤꯅꯦ, ꯉꯁꯥꯏ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯒ ꯌꯥꯝ ꯂꯨꯕ ꯋꯥꯔꯤꯒ ꯃꯥꯜꯂꯦ, ꯑꯗꯨꯒ ꯃꯁꯤ ꯅꯤꯡꯊꯦꯝ ꯂꯣꯝꯗꯅ ꯐꯥꯔꯒꯦ ꯀꯥꯏꯅ ꯈꯜꯂꯤꯖꯥꯠꯂꯣ ꯃꯥꯏꯁꯤꯕꯣ? ꯁꯟꯙ꯭ꯌꯥꯒꯤ ꯄꯥꯎ ꯑꯃꯁꯨ ꯇꯝꯒꯦ ꯇꯧꯕꯅꯦ ꯑꯩ꯫ ꯁꯟꯙ꯭ꯌꯥꯒꯤ ꯀꯔꯤ ꯄꯥꯎ? ꯁꯅꯥꯔꯩ, ꯃꯥ ꯍꯜꯂꯛꯑꯕꯣ ꯍꯥꯏꯌꯣꯁꯦ ꯁꯅꯥꯔꯩ꯫ ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯂꯝꯃꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯤꯡ ꯇꯥꯕꯗ ꯅꯤꯡꯊꯦꯝꯅ ꯈꯪꯍꯧꯗꯅ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ꯫ ꯁꯟꯙ꯭ꯌꯥꯒꯤ ꯃꯤꯡ ꯇꯥꯕꯗ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ꯫ ꯍꯥꯏꯌꯨ ꯁꯅꯥꯔꯩ, ꯁꯟꯙ꯭ꯌꯥ ꯍꯜꯂꯛꯑꯕꯣ? ꯃꯥ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯣ? ꯀꯩꯁꯨꯕꯨꯗꯤ ꯇꯧꯗꯦꯗ, ꯑꯗꯣ ꯀꯩꯗꯧꯔꯕ? ꯀꯔꯤ ꯇꯧꯔꯕ ꯁꯅꯥꯔꯩ? ꯁꯅꯥꯔꯩ, ꯂꯥꯛꯑꯣ, ꯍꯣꯇꯦꯜꯗ ꯐꯖꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯁꯤ ꯂꯥꯛꯑꯣ꯫ ꯌꯥꯔꯅꯤꯗ ꯗꯥ ꯅꯤꯡꯊꯦꯝ꯫ ꯑꯗꯣ ꯗꯥ ꯅꯤꯡꯊꯦꯝ, ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨꯗ, ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯕ ꯅꯨꯄꯤꯗꯨꯕꯨ꯫ ꯁꯠ ꯍꯥꯏꯌꯨꯍꯦ ꯅꯪꯁꯨ, ꯍꯥꯟꯅꯩ ꯈꯔꯒ ꯉꯥꯎ ꯂꯩꯕꯅꯦ ꯅꯤꯡꯊꯦꯝꯁꯤꯅ꯫ ꯃꯥꯗꯣ ꯉꯔꯥꯡ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯅ ꯊꯤꯜꯂꯛꯑꯝꯃꯤ, ꯂꯨꯍꯣꯡꯕꯩ ꯋꯥꯁꯨ ꯂꯣꯏꯅꯔ ꯃꯥꯜꯂꯦꯗ꯫ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯌꯣꯜ 2ꯃꯨꯛ ꯂꯩꯔꯨꯔꯕꯅꯤꯅ ꯊꯨꯅ ꯂꯨꯍꯣꯡꯗꯧ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯗꯥ ꯅꯤꯡꯊꯦꯝꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯑꯅꯨꯗ꯫ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯗꯥ ꯅꯤꯡꯊꯦꯝ꯫ ꯁꯅꯥꯔꯩ ꯆꯠꯈ꯭ꯔꯦ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ꯫ ꯅꯤꯡꯊꯦꯝ ꯎꯡꯂꯒ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯁꯅꯥꯔꯩ ꯀꯧꯔꯁꯨ ꯇꯥꯗ꯭ꯔꯦ, ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯕꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯥꯖꯕ ꯌꯧꯗꯣꯏꯅꯦ, ꯁꯣꯅꯨ ꯑꯣꯏꯈ꯭ꯔꯦ ꯇꯧ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯑꯗꯣ ꯅꯤꯡꯊꯦꯝ, ꯑꯁꯦꯡꯕꯗꯣ ꯑꯩ ꯆꯠꯂꯒ ꯈꯪꯗꯣꯛꯄꯤꯔꯛꯀꯦ, ꯅꯪ ꯑꯃꯨꯛ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯖꯤꯟꯗꯅ ꯆꯥꯛꯀ ꯆꯥꯗꯕꯤꯗ ꯑꯃꯨꯛ ꯇꯧ ꯂꯩꯔꯝꯅꯤꯀꯣ꯫ ꯅꯁꯛ ꯐꯖꯔꯦꯗꯨꯒ ꯅꯨꯄꯤ ꯐꯪꯗꯕꯒꯤ ꯇꯥꯏꯞꯇꯒ꯫ ꯂꯥꯛꯑꯣ, ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯟꯕꯤꯔꯝꯃꯒꯦ꯫ ꯑꯩ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗꯅꯦ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇꯪꯒ ꯍꯪꯂꯨꯒꯦꯕ꯫ ꯃꯃꯥꯟꯅꯕꯗꯨꯅ ꯅꯤꯡꯊꯦꯝ ꯊꯦꯝꯗꯨꯅ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯅꯁꯨ ꯃꯃꯥꯟꯅꯕꯗꯨꯗ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯆꯠꯇꯨꯅ ꯑꯁꯦꯡꯕꯗꯨ ꯈꯪꯗꯣꯛꯄꯤꯔꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯌꯨꯝ ꯌꯧꯔꯛꯄꯒ ꯁꯟꯙ꯭ꯌꯥ ꯎꯅꯕ ꯉꯁꯤꯗꯤ ꯆꯪꯂꯝꯃꯤ꯫ ꯁꯟꯙ꯭ꯌꯥꯅ ꯁꯅꯥꯔꯩ ꯎꯕꯗ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯥꯛꯏꯕꯤꯗꯤ? ꯁꯟꯙ꯭ꯌꯥ, ꯅꯪ ꯑꯩꯕꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕ? ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯪꯉꯣꯟꯗ, ꯑꯩ ꯅꯪꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯁꯟꯙ꯭ꯌꯥ꯫ ꯑꯩꯅ ꯅꯤꯡꯊꯦꯝ ꯄꯥꯝꯕ, ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯎꯔꯨꯔꯦ ꯁꯟꯙ꯭ꯌꯥ, ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯁꯅꯥꯔꯩ, ꯑꯩꯁꯦ ꯅꯪꯗꯤ ꯏꯃꯥꯟꯅꯕꯤꯒꯨꯝꯅ ꯈꯜꯂꯨꯗꯦ, ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯒꯨꯝꯅ ꯈꯜꯂꯨꯕꯅꯤ꯫ ꯅꯪꯅ ꯅꯤꯡꯊꯦꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯗꯨꯃꯇꯪ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯒꯗꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯅꯪ ꯆꯠꯄ ꯁꯅꯥꯔꯩ, ꯑꯩ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ, ꯅꯪ ꯎꯕꯁꯨ ꯑꯩ ꯄꯥꯝꯗꯦ, ꯆꯠꯈ꯭ꯔꯣ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯑꯩꯒꯤ ꯃꯥꯡꯗ꯫ ꯑꯗꯨꯗꯤ ꯁꯟꯙ꯭ꯌꯥ, ꯅꯪꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯣꯏꯗꯕ ꯉꯥꯡꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯅꯪꯅ ꯅꯨꯡꯁꯤꯗ꯭ꯔꯒꯕ ꯀꯔꯤꯒꯨꯝꯕ ꯑꯆꯨꯝꯕꯗꯣ ꯀꯩꯗꯧꯕꯩ ꯍꯥꯏꯗ꯭ꯔꯤꯅꯣ? ꯑꯩꯅ ꯑꯆꯨꯝꯕꯁꯤꯡꯗꯣ ꯃꯌꯥꯝ ꯃꯥꯡꯗ ꯍꯥꯏꯔꯒ ꯑꯩꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ? ꯑꯩꯗꯤ ꯅꯪꯒꯨꯝꯕ ꯅꯠꯇꯦ, ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯨꯡꯁꯤ ꯆꯥꯟꯅ ꯂꯩꯃꯤꯟꯅꯔꯛꯄ ꯏꯃꯨꯡ ꯑꯅꯤ ꯑꯁꯤ ꯅꯪ ꯑꯩꯒꯤ ꯃꯔꯝꯗꯒꯤ ꯀꯥꯏꯅꯍꯟꯕꯁꯨ ꯑꯩ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯍꯩꯅꯗꯦ, ꯇꯨꯀꯠꯆꯕꯁꯨ ꯐꯥꯎꯏ꯫ ꯁꯅꯥꯔꯩ ꯃꯥꯏꯊꯣꯡ ꯇꯣꯏꯅ ꯍꯣꯡꯈꯤ꯫ ꯑꯩꯅ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯅꯠꯇꯦꯗ, ꯋꯥ ꯑꯃ ꯍꯥꯏꯔꯝꯒꯦꯅ ꯇꯧꯕꯅꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣꯅ ꯍꯥꯏꯔꯝꯒꯦ ꯇꯧꯕ, ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯦꯜꯂꯛꯀꯅꯨ, ꯆꯠꯂꯦ꯫ ꯁꯅꯥꯔꯩꯅ ꯊꯣꯛꯂꯛꯄꯗ ꯂꯩꯀꯥꯏꯒꯤ ꯃꯧꯗꯨꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯁꯅꯥꯔꯩ,
ꯁꯟꯗ꯭ꯌꯥꯗꯨꯕꯨ ꯈꯔ ꯃꯁꯥ ꯀꯜꯍꯧꯔꯕꯣ? ꯁꯅꯥꯔꯩ ꯈꯨꯝꯔꯝꯗꯅ ꯄꯩꯔꯒ ꯆꯠꯈ꯭ꯔꯦ꯫ ꯀꯩ ꯃꯇꯧꯅꯒꯦ ꯁꯤꯅ? ꯁꯟꯗ꯭ꯌꯥ ꯅꯪꯕꯨ ꯅꯁꯥ ꯈꯔ ꯀꯜꯂꯕꯣ? ꯏꯃꯥ ꯍꯣꯏꯗꯤ? ꯏꯗꯣꯝꯆꯥ ꯆꯪꯂꯛꯑꯣ꯫ ꯍꯛꯆꯥꯡꯕꯨꯗꯤ ꯈꯔ ꯀꯜꯂꯤ ꯏꯗꯣꯝꯆꯥ꯫ ꯁꯨꯝ ꯂꯥꯛꯏꯔꯣ? ꯑꯩꯈꯣꯏ ꯃꯥꯗꯤ ꯍꯣꯇꯦꯜ ꯆꯠꯂꯝꯅꯤꯌꯦ, ꯕꯕꯥꯗ ꯃꯅꯤ ꯏꯪꯈꯣꯜꯗ ꯂꯩꯔꯝꯒꯅꯤ꯫ ꯏꯃꯥ ꯎꯅꯒꯦ ꯍꯥꯏꯔꯣ ꯏꯗꯣꯝꯆꯥ? ꯅꯠꯇꯦꯗ, ꯅꯪꯕꯨ ꯀꯝꯗꯧꯔꯤꯒꯦꯅ ꯁꯨꯝ ꯎꯅꯅꯤꯡꯗꯅ ꯂꯥꯛꯄꯅꯤ꯫ ꯁꯅꯥꯔꯩꯁꯨ ꯂꯥꯛꯑꯝꯕ꯭ꯔꯣ? ꯌꯥꯝ ꯁꯥꯎꯅ ꯊꯣꯛꯈꯤꯅꯦ, ꯋꯥ ꯍꯥꯏꯕꯒ ꯈꯨꯝꯂꯝꯗꯦ꯫ ꯂꯥꯛꯑꯝꯃꯤ ꯏꯗꯣꯝꯆꯥ꯫ ꯑꯗꯣ ꯁꯟꯗ꯭ꯌꯥ, ꯋꯥ ꯑꯃ ꯇꯝꯒꯦꯅ ꯂꯥꯛꯏꯅꯤꯅꯦ ꯏꯗꯣꯝꯆꯥꯒꯤꯁꯦ꯫ ꯅꯪꯒꯤ ꯅꯥꯕꯁꯨ ꯍꯪꯒꯦꯅ, ꯀꯦꯝꯁꯨ ꯄꯨꯔꯛꯇꯦꯅ ꯂꯥꯛꯏꯁꯤꯁꯨ꯫ ꯀꯔꯤ ꯄꯨꯔꯛꯇꯣꯏꯅꯣ ꯏꯗꯣꯝꯆꯥ? ꯑꯗꯣ ꯀꯩ ꯋꯥꯅꯤ ꯏꯗꯣꯝꯆꯥ? ꯃꯧꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯋꯥ ꯇꯝꯂꯝꯃꯤ꯫ ꯁꯟꯗ꯭ꯌꯥꯅ ꯃꯇꯝ ꯈꯔ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗ ꯅꯤꯡꯊꯦꯝꯅ ꯋꯥꯖꯕ, ꯄꯥꯈꯠꯆꯕ ꯑꯃꯗꯤ ꯅꯤꯡꯊꯦꯝꯅ ꯁꯟꯗ꯭ꯌꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤꯡꯗꯣ ꯋꯥꯁꯦ ꯇꯥꯕꯗ ꯈꯜꯂꯝꯕ ꯅꯤꯡꯊꯦꯝꯒꯤ ꯋꯥꯈꯜꯗꯣ ꯁꯟꯗ꯭ꯌꯥ ꯉꯝꯂꯛꯇ꯭ꯔꯦ꯫ ꯊꯃꯣꯏꯗ ꯑꯀꯟꯕ ꯅꯨꯡꯁꯤꯒꯤ ꯃꯤꯍꯨꯜ ꯀꯟꯅ ꯀꯟꯅ ꯆꯣꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯇꯥꯔꯤꯕ ꯃꯈꯩ ꯄꯦꯜꯂꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯧꯗꯨꯒ ꯁꯟꯗ꯭ꯌꯥꯒ꯫ ꯃꯧ ꯑꯗꯨꯅ, ꯅꯤꯡꯊꯦꯝꯗꯣ ꯑꯃꯨꯛꯇ ꯂꯥꯛꯑꯗꯤꯅꯅꯦ ꯉꯥꯏꯕꯅꯤ ꯏꯗꯣꯝꯆꯥꯁꯦ꯫ ꯅꯪ ꯍꯜꯂꯛꯑꯦ ꯇꯥꯕꯗꯅꯦ ꯅꯤꯡꯊꯦꯝꯅ ꯍꯔꯥꯎꯒꯗꯕꯗꯣ ꯁꯟꯗ꯭ꯌꯥ꯫ ꯑꯩꯅꯅꯦ ꯐꯝ ꯈꯪꯗꯅ ꯆꯠꯂꯨꯒꯦꯁꯨ ꯉꯝꯗꯦꯗꯣ, ꯅꯨꯄꯥ ꯑꯐꯕ ꯑꯃꯗ ꯌꯨꯝ ꯄꯥꯜꯂꯛꯄꯅꯤꯅ꯫ ꯑꯗꯣ ꯁꯟꯗ꯭ꯌꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯅꯤꯡꯊꯦꯝ ꯂꯥꯛꯑꯗꯤꯅꯦ ꯑꯩ ꯄꯥꯎ ꯍꯥꯏꯔꯛꯀꯦꯀꯣ꯫ ꯆꯠꯂꯦ ꯁꯟꯗ꯭ꯌꯥ, ꯁꯥꯔ ꯊꯨꯅ ꯀꯜꯂꯝꯃꯨꯀꯣ꯫ ꯃꯧꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯟꯗ꯭ꯌꯥ ꯅꯤꯡꯊꯦꯝꯒꯤ ꯄꯥꯎꯗꯣ ꯇꯥꯕꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯍꯧꯈ꯭ꯔꯕ ꯀꯌꯥꯗꯣ ꯀꯥꯎꯔꯝꯃꯤ, ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ, ꯁꯅꯥꯔꯩꯒꯤ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯅ ꯑꯣꯜꯂꯛꯂꯤꯕ ꯁꯛꯇꯝ ꯑꯗꯨꯒꯤ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯌꯨꯝꯗꯒꯤ ꯄꯤꯛꯂꯕ ꯀꯥꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯁꯤꯔꯥ ꯍꯥꯏꯅ꯫ ꯁꯟꯗ꯭ꯌꯥ ꯍꯜꯂꯛꯄꯁꯨ ꯋꯥꯔꯒꯗꯕ, ꯆꯠꯄꯁꯨ ꯌꯥꯝꯅ ꯋꯥꯠꯂꯤꯕ ꯂꯝꯕꯤ ꯑꯃꯒꯤ ꯃꯌꯥꯏꯗ ꯍꯛꯆꯥꯡ ꯆꯣꯛꯊꯅ ꯈꯣꯡ ꯊꯥꯡꯕ ꯉꯝꯗꯅ ꯂꯦꯞꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤ ꯍꯧꯈꯤꯕꯒ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨ ꯁꯟꯗ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯁꯟꯗ꯭ꯌꯥꯒꯤ ꯑꯁꯦꯡꯕ ꯑꯃ ꯈꯪꯅꯕ ꯊꯣꯛꯂꯛꯏ꯫ ꯂꯝꯕꯤꯗ ꯁꯅꯥꯔꯩ ꯉꯁꯤꯁꯨ ꯃꯥꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣ ꯅꯤꯡꯊꯦꯝ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯁꯣꯅꯣ ꯆꯨꯕꯤꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ, ꯑꯩꯕꯨ ꯀꯗꯥꯏꯗꯅꯣ ꯊꯦꯖꯤꯜꯂꯒꯦꯗ ꯂꯣꯠꯂꯒꯦꯁꯦ꯫ ꯑꯣꯏ ꯕꯤꯃꯣ, ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯀꯗꯧꯔꯤꯗꯨꯅ? ꯂꯝꯕꯤ ꯂꯩꯇꯕ ꯑꯗꯨꯗ ꯅꯪꯅ ꯆꯠꯀꯗꯧꯔꯤꯗꯨ ꯀꯩꯒꯤꯅꯣ? ꯎꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯆꯠꯂꯣꯏꯌꯦ, ꯒꯥꯔꯤ ꯈꯥꯝꯒꯦ ꯇꯧꯕꯅꯤ꯫ ꯅꯪꯗꯤ ꯀꯥꯏꯗꯅꯣ? ꯅꯤꯡꯊꯦꯝ ꯎꯅꯕ ꯂꯥꯛꯏꯅꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯨꯛꯇ ꯀꯧꯊꯣꯛꯄꯤꯌꯣ꯫ ꯅꯤꯡꯊꯦꯝꯗꯤ ꯌꯨꯝꯗ ꯂꯩꯔꯝꯃꯣꯏ, ꯑꯩꯁꯨ ꯊꯦꯡꯉꯦ꯫ ꯅꯤꯡꯊꯦꯝ ꯀꯥꯏ ꯆꯠꯈꯤꯒꯦ ꯍꯥꯏꯁꯦ? ꯃꯣꯏ ꯃꯕꯨ ꯍꯣꯏꯗ ꯆꯠꯈꯤꯕꯅꯦ, ꯅꯣꯡ ꯅꯤꯅꯤꯗꯤꯅꯦ ꯍꯜꯂꯛꯑꯣꯏꯁꯨ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯗꯣ ꯑꯩ ꯊꯦꯡꯂꯦꯀꯣ, ꯅꯪ ꯂꯩꯍꯧꯔꯣ꯫ ꯉꯥꯏꯈꯨꯑꯣ, ꯃꯣꯏ ꯃꯕꯣꯛ ꯍꯥꯏꯁꯦ ꯃꯌꯨꯝ ꯀꯥꯏꯗꯅꯣ, ꯀꯩ ꯂꯝꯗꯅꯣꯕ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ꯫ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ꯫ ꯑꯣ, ꯀꯁꯥꯔꯗꯅꯦ, ꯀꯁꯥꯔꯗ꯫ ꯃꯣꯏ ꯃꯕꯣꯛ ꯍꯣꯏꯒꯤ ꯌꯨꯝꯗꯤꯅꯦ ꯀꯁꯥꯔꯗꯅꯦ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯗꯣ ꯀꯁꯥꯔꯗꯩꯅꯦ, ꯅꯪ ꯅꯍꯥꯟꯒꯩ ꯈꯪꯗ꯭ꯔꯣ ꯁꯅꯥꯔꯩ? ꯈꯪꯗꯤꯌꯦ, ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯞꯄꯤꯍꯦ꯫ ꯑꯗꯣ ꯅꯪ ꯀꯥꯏꯗꯅꯣ? ꯑꯩꯁꯨ ꯂꯥꯛꯀꯦꯕ꯫ ꯂꯥꯛꯀꯅꯨ, ꯅꯨꯄꯤ ꯌꯥꯎꯕ ꯌꯥꯗꯦ꯫ ꯅꯪꯅꯅꯦ ꯀꯣꯛ ꯆꯥꯛꯑꯝꯗ꯭ꯔꯗꯤꯅꯦ ꯄꯨ ꯌꯥꯕ, ꯀꯣꯏꯅꯕꯁꯨ ꯌꯥꯕ꯫ ꯀꯩꯕ? ꯀꯩꯁꯨ ꯅꯠꯇꯦ, ꯑꯩ ꯏꯃꯥꯟꯅꯕꯒꯅꯦ ꯆꯠꯀꯗꯕꯅꯦꯕ, ꯏꯃꯥꯟꯅꯕꯗꯣ ꯉꯥꯏ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯣ ꯑꯩ ꯆꯠꯂꯦꯀꯣ꯫ ꯃꯃꯥꯟꯅꯕꯗ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯦꯅꯦꯍꯦ꯫ ꯅꯤꯡꯊꯦꯝ, ꯑꯩꯕꯨ ꯅꯪ ꯎꯗꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯐꯪꯗꯅ ꯍꯟꯗꯧꯔꯕ ꯇꯧꯔꯤꯁꯤꯕꯣ? ꯃꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯆꯠꯂꯨꯒꯦ꯫ ꯑꯩꯁꯨ ꯃꯣꯏ ꯊꯣꯡꯒꯥꯜ ꯐꯥꯎꯗꯤ ꯆꯠꯂꯨꯕ ꯌꯥꯏ ꯀꯩꯅꯣ꯫ ꯊꯣꯡꯒꯥꯜꯗꯒꯤ ꯃꯃꯥꯏ ꯂꯩꯔꯒꯦ ꯍꯦꯛꯇ ꯍꯜꯂꯛꯑꯒꯦꯗ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝ ꯂꯣꯝ ꯇꯥꯅ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯃꯥꯟꯕ ꯑꯃ ꯎꯈꯤꯒꯨꯝ ꯇꯧꯏ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯗꯥ ꯅꯤꯡꯊꯦꯝ ꯅꯠꯇ꯭ꯔꯅꯦ? ꯃꯥꯅꯤꯗ꯫ ꯑꯗꯣ ꯃꯥꯗꯤ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯝꯗꯥꯏꯅꯦ? ꯑꯩꯕꯨ ꯆꯪꯉꯁꯤꯔꯅꯦ? ꯍꯦꯛꯇ ꯆꯪꯂꯒꯦꯗ, ꯑꯁꯨꯛ ꯄꯥꯝꯖꯈ꯭ꯔꯁꯤꯕꯨ꯫ ꯁꯅꯥꯔꯩ ꯅꯤꯡꯊꯦꯝꯒꯤ ꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗꯩ ꯁꯅꯥꯔꯩꯅ ꯗꯥ ꯅꯤꯡꯊꯦꯝ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯏꯉꯛꯉꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯆꯦ ꯊꯣꯛꯂꯛꯏ꯫ ꯏꯕꯦꯝꯃ, ꯅꯪꯕꯨ? ꯅꯤꯡꯊꯦꯝꯒꯤ ꯃꯆꯦ ꯑꯣꯏꯕꯤꯔꯕ꯭ꯔꯣ? ꯏꯆꯦ, ꯅꯤꯡꯊꯦꯝ ꯂꯩꯕ꯭ꯔꯣ? ꯍꯣꯏ, ꯂꯩꯅꯦ꯫ ꯅꯪꯕꯨ ꯍꯥꯟꯅꯁꯨ ꯂꯥꯛꯑꯝꯃꯗꯥꯏꯅꯦ? ꯅꯣꯏ ꯅꯤꯡꯊꯦꯝꯗꯨꯗꯤ ꯀꯩꯗꯧꯔꯕꯅꯣ? ꯃꯁꯛꯀꯗꯣ ꯐꯖꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯉꯥꯎꯕ ꯃꯥꯜꯂꯕꯅꯤ꯫ ꯍꯣꯏ ꯏꯆꯦ, ꯂꯥꯛꯑꯝꯃꯤ꯫ ꯑꯁꯦꯡꯀꯤ ꯉꯥꯎꯔꯖꯥꯠꯂꯣ ꯏꯆꯦ? ꯈꯪꯗꯦ, ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣ? ꯑꯗꯣ ꯀꯥꯈꯠꯂꯨꯁꯦ, ꯃꯥꯡꯒꯣꯜꯗꯅꯦ ꯁꯅꯥꯔꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯃꯤꯡꯗꯨꯕꯣ? ꯅꯤꯡꯊꯦꯝ ꯊꯣꯛꯂꯛꯏ꯫
Sanare, kay leire. Yam ngani yumda laide. Ay si daning tingin mana ba bimodone kay no mahagen lakpani ba. Ado mata leiramdra ba. Adada daning ting moida leija lana sumsang lakpani da. Adada daning ting moida leija lana sumsang lakpani. Ado ma leitadi ay chatlage da daning ting. Ning tingi machen na ngai ko cha thakuwo lakbaga chatlage ba kay no. Yarani da ije. Sanare ije na saseng na ani thagane gyan tana chalo. Bimoldo tabak chalamgani ma leiramoy. Sanare ngai ko ije na sasem la ani thagane gyan tana chalo. Bimoldo tabak chalamgani ma leiramoy. Ado sanare Sandhya do yam harauna ubra longam da ubanina. Hararamgani da. Ay singang lise chanari bra khangde. Yam haraubani da. Ado daning them mai wari sagum sida. Ado daning them nui masi kasar dagira. Nui kasar satoira. Chatladi kay nimta chatne. Machi cha puthura amaga changkhre. Kana haino duna. Ekoi madi yamna ida. Lekay amatani. Bimon nang nungai ni. Wari ngak sane ningthem ka Sanare ka somdana mama nabado Sandhya hoi ka lekay gi mawaduga thingnaduna wari pumba khanglemi. Maudusu Sanare ningthem da hairamba wa pumba loina khanglemi. Maudo mai hangna saukre aduga Sandhya gi yumda changlami mama nabatusu halakle Sanare su harauna halai lambi da muk thengne Sanare gi manaba aduga ngai ko gari khamu bimo he kai no mang sa salai sibo sininga bo Sanare wari yumda sakisi kuiroi masinu pise thengna do saru tim phamamada phamlaga source na sangna hol banadu hena phai haiduni kari haramu harak tu nandak sina kari no Sanare sal hairo ai thengle kuiroi khupak nane mukta thage tawni haidau do sal hairo khoidau go soning mane tap tai phunara kani koi bane ningthe mase kasar sat khidai ne mama do kasar da kin haidai ne ha mani kai no ngarang ne chatlu ge harami do engoda ai se daning them yum dagi ne daning them ka cha thakmin ra ni lai se aseng waira Sanare cha haubra aisu amukta thaklu ki ke adidi ai chale ko he chat khinu ngai khuo wari sa ki se kanna ga thaukin he nang sune ai khu pak cha ba yaru kini ko ado mai sibu ai khoirom dagiro thodura isibo Sandhya gi maramda loi khangkra sala khanglamoida mama na bado ningtheng gi yumda hana changlami aduga wari pumba lona tamlami ningthem yauna haraurami aduga Sanare bu yamna saunungnami hainadaba su phaurami somdasu laika gi mau aduna Sandhya da wari pumba lirami Sanare na ningthem dhairamba toina lakpa singado Sandhya yamna harauna ningthem gi wari tarami kona di Sanare na ningthem mamusaba pamjaba do khalraga Sanare ga ningthem ga gi marakta yellaragi hairami Sandhya nangse yam phaba haido oidoira natraga yam pangba haido oidoira idom chawa haige ta ningthem na ne yan nushijari se nangne nang Sanare nate aduga ne nang nushijabasu ningthem ni Sanare dine nangmonda khaman ba kalakba adu khakni mana ne ningthem nusiba nate ningthem do yam nusiba yam phaba ngangni aphaba mi aseng manusiba haibase yam ta phangmani Sandhya nang muna khaluko idom chai ponsi se ta dana bhono ayam chat lagi Sandhya mau to sat khre Sandhya umduna amuk lai hawi Sanare su yum yoraklami ningthem ngasi di harau bana Sandhya oning bana masana na mama na baduga Sandhya ge laikai de lakli Sandhya su ngasi di maupa ga sanabon paidana laikai gi pukrida ising sok patole I Sanare Sandhya na sanabon paidana thoki badu ubada ma su sanabon paidana para bla I Sanare Sandhya gi mang thana chatki Sandhya Sanare gi madaududa ihai hainada ba ma phaurami ngasidi ibungo halasira koi gino iche ising su mata soktuna che Sanare si sok bau kretu iche nanga che Sanare ga khanarabra khanadida iche se hakchang se nungai taba adugini ba adudi aisolaki sanabunda biro iche
ꯅꯪꯅ ꯉꯝꯂꯣꯏꯌꯦ ꯏꯆꯦ ꯑꯗꯨꯝ ꯍꯣꯟꯒꯦ ꯌꯥꯝꯅꯗꯤ ꯍꯣꯜꯂꯔꯣꯏꯁꯤꯀꯣ ꯁꯟꯙ꯭ꯌꯥ ꯏꯁꯤꯡ ꯁꯣꯛꯅꯕ ꯇꯧꯔꯤꯉꯩꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕꯗꯨꯒ ꯒꯥꯔꯤꯗ ꯂꯥꯛꯏ ꯁꯟꯙ꯭ꯌꯥ ꯅꯤꯡꯊꯦꯝꯒꯤ ꯒꯥꯔꯤꯗ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯀꯟꯕ ꯃꯤꯍꯨꯟ ꯑꯃ ꯆꯨꯡꯂꯛꯄꯒꯨꯝ ꯇꯧꯏ ꯅꯤꯡꯊꯦꯝꯁꯨ ꯁꯟꯙ꯭ꯌꯥꯕꯨ ꯁꯅꯥꯕꯨꯟ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯂꯤꯕ ꯑꯗꯨ ꯎꯏ ꯌꯥꯝꯅ ꯍꯔꯥꯎꯏ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯅꯤꯡꯊꯦꯝ ꯏꯀꯥꯏꯈꯤ ꯈꯪꯗꯕꯒꯨꯝꯅ ꯇꯧꯋꯦ ꯍꯔꯥꯎꯕꯅ ꯑꯗꯨꯒ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯂꯒ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯀꯌꯥ ꯍꯥꯏꯕꯗꯤ ꯉꯝꯗ ꯄꯨꯛꯅꯤꯡꯗꯗꯤ ꯁꯟꯙ꯭ꯌꯥ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯕꯒꯨꯝ ꯇꯧꯐꯝ ꯈꯪꯗ ꯁꯟꯙ꯭ꯌꯥꯒꯤ ꯃꯥꯡꯗ ꯂꯦꯞꯂꯤ ꯁꯟꯙ꯭ꯌꯥꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤꯕꯅ ꯏꯁꯤꯡ ꯑꯗꯨ ꯁꯣꯛꯂꯒ ꯅꯤꯡꯊꯦꯝꯒꯤ ꯃꯥꯡꯗ ꯆꯠꯄ ꯉꯝꯗꯅ ꯂꯩꯈ꯭ꯔꯦ ꯏꯆꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯅꯤꯡꯊꯦꯝ ꯁꯣꯔ ꯁꯥꯡꯅ ꯍꯣꯜꯂꯤ ꯃꯥꯏ ꯀꯟꯕ ꯁꯥꯅ ꯁꯟꯙ꯭ꯌꯥ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯑꯩ ꯂꯥꯞꯅ ꯁꯅꯥꯔꯩꯅ ꯎꯏ ꯅꯤꯡꯊꯦꯝꯒ ꯁꯟꯙ꯭ꯌꯥꯒꯗꯣ ꯁꯅꯥꯔꯩ ꯏꯁꯤꯡ ꯁꯅꯥꯕꯨꯟꯗꯣ ꯈꯪꯊꯝ ꯊꯝꯂꯒ ꯃꯕꯥꯅꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯅꯤꯡꯊꯦꯝ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯦ ꯁꯟꯙ꯭ꯌꯥ ꯅꯤꯡꯊꯦꯝꯒꯤ ꯋꯥꯗꯣ ꯃꯈꯥ ꯇꯥꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥꯁꯨ ꯃꯥꯏ ꯅꯣꯛꯈꯠꯄꯗꯤ ꯉꯝꯗꯅ ꯂꯩꯔꯤ ꯁꯅꯥꯔꯩꯅ ꯂꯥꯛꯄꯗ ꯎꯕꯗ ꯃꯃꯥꯟꯅꯕꯗꯨꯅ ꯁꯅꯥꯔꯩꯗ ꯀꯧꯗꯨꯅ ꯋꯥꯔꯤ ꯍꯧꯖꯤꯜꯂꯤ ꯑꯗꯨꯕꯨ ꯁꯅꯥꯔꯩ ꯇꯥꯗꯦ ꯏꯄꯥ ꯄꯥꯈꯠꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯗꯥ ꯅꯤꯡꯊꯦꯝ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯎꯁꯤꯔꯥ ꯑꯩ ꯗꯥ ꯅꯤꯡꯊꯦꯝꯗ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯌꯥꯝ ꯂꯩꯀꯣ ꯂꯥꯛꯑꯣ ꯗꯥ ꯅꯤꯡꯊꯦꯝ ꯆꯥ ꯊꯛꯂꯨꯁꯦꯕ ꯁꯟꯙ꯭ꯌꯥ ꯏꯁꯤꯡꯗꯣ ꯄꯨꯗꯨꯅ ꯃꯧꯄꯥꯒꯤ ꯈꯨꯠ ꯁꯝꯗꯨꯅ ꯊꯣꯛꯂꯛꯏ ꯃꯥꯏ ꯂꯨꯞꯊꯅ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯝꯃꯤ ꯑꯁꯥꯎꯕꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯃꯇꯦꯡ ꯑꯣꯏꯍꯟꯈ꯭ꯔꯦ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛ ꯆꯪꯗꯨꯅ ꯅꯤꯡꯊꯦꯝꯅ ꯃꯇꯝ ꯀꯨꯏꯅ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯅꯨꯡꯁꯤ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡꯗꯣ ꯁꯟꯙ꯭ꯌꯥꯗ ꯐꯣꯡꯗꯣꯛꯏ ꯁꯅꯥꯔꯩꯒꯤ ꯃꯃꯥꯡꯗ ꯁꯟꯙ꯭ꯌꯥ ꯄꯥꯎꯈꯨꯝꯗꯤ ꯄꯤꯔꯝꯗꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ ꯁꯟꯙ꯭ꯌꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯕꯁꯨ ꯁꯟꯙ꯭ꯌꯥꯒꯤ ꯃꯤꯅꯣꯡ ꯃꯆꯦꯠ ꯑꯃꯅ ꯄꯥꯎꯈꯨꯝꯗꯤ ꯐꯪꯕꯒꯨꯝꯅ ꯇꯧꯔꯝꯃꯤ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯕꯨ ꯍꯥꯟꯅ ꯌꯦꯡꯂꯝꯗꯅ ꯂꯥꯛꯏ ꯁꯅꯥꯔꯩ ꯃꯩ ꯍꯧꯅ ꯁꯥꯎꯔꯝꯃꯤ ꯏꯀꯥꯏꯕꯁꯨ ꯌꯥꯝꯅ ꯐꯥꯎꯔꯝꯃꯤ ꯁꯅꯥꯔꯩ ꯌꯨꯝ ꯇꯝꯅ ꯄꯔꯞ ꯄꯔꯞ ꯆꯠꯈꯤ ꯁꯟꯙ꯭ꯌꯥ ꯌꯨꯝ ꯌꯧꯕꯒ ꯏꯁꯤꯡ ꯊꯝꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯊꯣꯡꯖꯤꯟꯗ ꯂꯦꯞꯂꯤ ꯃꯄꯥꯒ ꯃꯃꯥꯒꯁꯨ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯩ ꯁꯅꯥꯔꯩ ꯁꯟꯙ꯭ꯌꯥꯒꯤ ꯊꯣꯡꯒꯥꯜꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯂꯒ ꯌꯨꯝ ꯆꯪꯈꯤ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯂꯝꯈꯥꯏꯕ ꯍꯧꯔꯛꯏ ꯃꯄꯤ ꯃꯔꯥ ꯆꯦꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯏꯄꯥ ꯄꯥꯈꯠꯅ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯣꯠ ꯆꯩ ꯂꯝꯈꯥꯏꯗꯅ ꯇꯧꯔꯤꯁꯤꯕꯣ ꯁꯅꯥꯔꯩ ꯁꯣꯅꯣ ꯆꯨꯔꯕꯣ ꯅꯪꯕꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯣ ꯅꯪꯕꯣ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯑꯩ ꯃꯤꯍꯥꯠꯅꯤꯡꯉꯤ ꯏꯃꯥ ꯁꯅꯥꯔꯩꯒꯤ ꯃꯇꯧ ꯑꯗꯨ ꯑꯃꯨꯛꯇ ꯎꯗꯕꯗꯨꯗ ꯃꯃꯥꯅ ꯉꯥꯡꯕꯒꯤ ꯃꯍꯨꯠꯇ ꯃꯆꯥ ꯁꯅꯥꯔꯩꯕꯨ ꯊꯦꯝꯂꯝꯃꯤ ꯁꯅꯥꯔꯩꯕꯨ ꯃꯃꯥꯅ ꯀꯣꯜꯂꯗꯨꯅ ꯁꯦ ꯀꯔꯤꯅꯣ ꯅꯪ ꯉꯥꯡꯂꯤꯁꯤꯡꯗꯨꯕꯣ ꯁꯅꯥꯔꯩ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯏꯃꯥꯗ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤꯅꯦ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯅꯄꯥꯁꯨ ꯅꯕꯨꯡꯁꯨ ꯂꯩꯔꯤ ꯏꯆꯥꯒꯤꯕꯨ ꯀꯔꯤ ꯋꯥꯠꯂꯤꯒꯦꯁꯦ ꯅꯪꯕꯨ ꯁꯦꯟ ꯄꯥꯝꯕ꯭ꯔꯣ ꯄꯥꯝꯗꯦ ꯏꯃꯥ ꯑꯗꯨꯗꯤ ꯁꯅꯥꯒꯤ ꯂꯤꯛ ꯐꯖꯕ ꯁꯥꯁꯤꯔꯣ ꯍꯟꯗꯛ ꯏꯕꯨ ꯍꯣꯏꯔ ꯆꯠꯄ ꯅꯪꯅꯕ ꯄꯥꯝꯗꯦ ꯏꯃꯥ ꯑꯩ ꯑꯗꯨ ꯄꯥꯝꯗꯤꯌꯦ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯝꯕꯁꯤꯕꯣ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯌꯨꯔꯥ ꯅꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯔꯅꯤ ꯍꯥ ꯑꯗꯨꯗꯤ ꯑꯩ ꯀꯩꯝꯇ ꯄꯥꯝꯗꯦ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯉꯣꯟꯗꯗꯤ ꯔꯦꯝꯕꯅꯤ ꯀꯥꯟꯅꯗꯕꯅꯤ ꯑꯗꯨꯗꯤ ꯍꯥꯏꯌꯨꯗꯅ ꯏꯃꯥꯗ ꯅꯪꯅ ꯁꯥꯎꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯟꯗꯛꯇꯤ ꯏꯆꯥꯁꯦ ꯃꯔꯝꯁꯨ ꯌꯥꯝꯅ ꯃꯣꯛꯏ ꯍꯥꯏꯅ ꯏꯃꯥꯅꯅꯦ ꯀꯌꯥꯗ ꯍꯔꯥꯎꯔꯤꯕ ꯑꯗꯨꯒ ꯉꯁꯤꯅ ꯑꯗꯨꯛ ꯁꯥꯎꯅ ꯄꯣꯠ ꯆꯩꯗ ꯇꯥꯏꯅꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯕ ꯀꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯀꯅꯥꯅ ꯏꯆꯥꯗ ꯀꯩ ꯍꯥꯏꯔꯛꯑꯒꯦꯕ ꯏꯆꯥ ꯇꯣꯝꯕꯤꯗ ꯀꯅꯥꯅ ꯀꯩ ꯍꯥꯏꯔꯛꯏꯅꯣ ꯏꯃꯥ ꯑꯩ ꯅꯤꯡꯊꯦꯝ ꯄꯥꯝꯃꯤ ꯏꯃꯥ ꯅꯤꯡꯊꯦꯝ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯁꯅꯥꯔꯩꯅ ꯃꯃꯥꯗ ꯅꯤꯡꯊꯦꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯞꯇꯨꯅ ꯂꯤꯔꯝꯃꯤ ꯀꯞꯄꯅꯨꯁꯤ ꯏꯃꯥꯒ ꯕꯕꯥꯒ ꯂꯩꯔꯤꯁꯤꯗꯤ ꯅꯤꯡꯊꯦꯝꯗꯣ ꯏꯃꯥꯒ ꯕꯕꯥꯒꯅꯅꯦ ꯍꯥꯏꯅꯕ ꯆꯠꯈꯤꯁꯤ ꯏꯆꯥꯅ ꯑꯁꯨꯛ ꯄꯥꯝꯖꯔꯕꯁꯤꯕꯣ ꯆꯠꯂꯁꯨ ꯀꯥꯟꯅꯔꯣꯏ ꯏꯃꯥ ꯑꯗꯣ ꯑꯩ ꯅꯤꯡꯊꯦꯝ ꯌꯥꯝ ꯄꯥꯝꯃꯤ ꯏꯃꯥ ꯑꯩ ꯅꯤꯡꯊꯦꯝꯗꯣ ꯌꯥꯝ ꯄꯥꯝꯃꯤ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥꯕꯨ ꯁꯛ ꯊꯤꯕ꯭ꯔꯣ ꯁꯦꯟ ꯋꯥꯠꯄ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯏꯆꯥꯗ ꯍꯦꯟꯅ ꯐꯖꯕ ꯅꯨꯄꯤꯕꯨ ꯂꯩꯕ꯭रोꯅꯦ ꯏꯃꯥ ꯁꯟꯙ꯭ꯌꯥ ꯂꯩꯔꯤꯈꯩꯗꯤ ꯑꯩꯅ ꯐꯅ ꯄꯥꯝꯂꯁꯨ ꯏꯃꯥꯒ ꯕꯕꯥꯒꯅ ꯐꯅ ꯍꯥꯏꯔꯁꯨ ꯑꯔꯦꯝꯕ ꯇꯥꯔꯅꯤ ꯍꯥꯏꯕ ꯏꯃꯥ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯒ ꯁꯟꯙ꯭ꯌꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯨꯛ ꯇꯝꯂꯝꯃꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯤꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯀꯝꯗꯧꯅ ꯊꯦꯝꯒꯅꯤ ꯈꯪꯂꯝꯗꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯁꯟꯙ꯭ꯌꯥꯗꯤ ꯏꯆꯥꯒꯨꯝꯕꯅꯤ ꯏꯃꯥꯅ ꯍꯥꯏꯕꯗꯅꯦ ꯀꯔꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ
ꯑꯩꯅꯦ ꯁꯟꯗ꯭ꯌꯥꯗ ꯍꯥꯏꯒꯦꯁꯦ ꯀꯞꯀꯅꯨꯁꯦ ꯃꯥ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯏꯃꯥ ꯍꯥꯏꯒꯦꯁꯦ ꯏꯃꯥ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯁꯥꯟꯅꯔꯩ ꯁꯛꯐꯝ ꯑꯣꯟꯅ ꯃꯃꯥꯗ ꯁꯥꯎꯅ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯀꯤꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯊꯦꯝꯕ ꯂꯦꯞꯇꯦ ꯏꯃꯥꯒ ꯅꯄꯥꯒꯅ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩꯗꯣ ꯀꯣꯛ ꯆꯥꯛꯄ ꯃꯊꯧꯒꯨꯝꯅ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯏꯃꯥ ꯁꯟꯗ꯭ꯌꯥꯗꯣ ꯑꯩꯅ ꯍꯥꯏꯔꯕꯅꯦ ꯅꯤꯡꯊꯦꯝꯗꯣ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯑꯗꯨꯗ ꯁꯟꯗ꯭ꯌꯥꯅ ꯌꯥꯔꯛꯇꯦ ꯑꯩꯅ ꯁꯥꯎꯗ꯭ꯔꯅꯦ ꯁꯅꯥꯕꯨꯟ ꯃꯀꯣꯛꯇ ꯊꯣꯝꯂꯒ ꯃꯈꯣꯡ ꯃꯈꯨꯠꯇꯣ ꯄꯨꯟꯁꯤꯜꯂꯒ ꯂꯝꯍꯥꯡ ꯑꯁꯣꯡꯕꯗ ꯍꯨꯟꯆꯤꯛꯂꯝꯕꯅꯤ ꯑꯩꯗꯤ ꯃꯥꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯔꯣꯏ ꯁꯤꯈ꯭ꯔꯦ ꯍꯥꯏꯅꯅꯦ ꯍꯔꯥꯎꯔꯨꯕ ꯑꯗꯨꯕꯨ ꯃꯊꯧ ꯂꯩꯇꯕ ꯑꯍꯜ ꯑꯅꯤꯗꯨꯅꯅꯦ ꯑꯃꯨꯛ ꯄꯨꯔꯒ ꯊꯝꯂꯝꯂꯦ ꯑꯩꯒꯤ ꯂꯝꯕꯤꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯅꯕ ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯁꯟꯗ꯭ꯌꯥꯁꯦ ꯐꯨꯝꯖꯤꯟꯒꯦ ꯀꯅꯥꯝꯇꯅ ꯎꯗꯅꯕ ꯑꯩ ꯐꯨꯝꯖꯤꯟꯒꯦ ꯃꯃꯥꯗꯣ ꯃꯆꯥꯒꯤ ꯋꯥ ꯇꯥꯔ ꯃꯇꯨꯡꯗ ꯃꯆꯥꯕꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯋꯥꯔꯤꯁꯦ ꯂꯩꯀꯥꯏ ꯈꯪꯅꯔꯛꯂꯕꯗꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯌꯥꯔꯔꯣꯏ ꯇꯥꯟꯊꯔꯛꯀꯅꯤ ꯍꯥꯏꯅ ꯁꯟꯗ꯭ꯌꯥꯒꯤ ꯈꯟꯕꯗꯨꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯃꯆꯥꯒꯤ ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯃꯃꯥ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯁꯅꯥꯔꯩꯕꯨ ꯊꯦꯝꯂꯗꯨꯅ ꯐꯃꯨꯡꯗ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯗꯣ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯑꯗꯨꯒ ꯌꯨꯝꯗ ꯍꯌꯦꯡꯃꯛ ꯊꯣꯛꯂꯛꯅꯕ ꯀꯧꯊꯣꯛꯂꯝꯃꯤ ꯁꯅꯥꯔꯩ ꯌꯥꯝ ꯐꯖꯅ ꯀꯞꯅ ꯀꯞꯅ ꯇꯨꯝꯊꯈ꯭ꯔꯦ ꯃꯄꯥꯁꯨ ꯂꯥꯛꯂꯤ ꯃꯃꯥꯅ ꯃꯄꯥꯗꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔ ꯃꯇꯨꯡꯗ ꯋꯥ ꯈꯟꯅꯔꯝꯃꯤ ꯁꯟꯗ꯭ꯌꯥ ꯅꯤꯡꯊꯦꯝꯒꯤ ꯅꯨꯡꯁꯤ ꯋꯥꯈꯜꯅ ꯎꯃꯨ ꯅꯣꯛꯅ ꯆꯥꯛ ꯊꯣꯡꯂꯤ ꯃꯧꯄꯥꯅ ꯃꯆꯩꯒꯤ ꯃꯇꯧꯗꯨꯗ ꯌꯦꯡꯂꯒ ꯅꯣꯛꯂꯤ ꯏꯕꯦꯝꯃ ꯁꯟꯗ꯭ꯌꯥ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯁꯥ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯑꯗꯨꯝ ꯅꯣꯛꯂꯒ ꯂꯩꯔꯗꯨꯕꯨ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯤꯍꯥ ꯍꯣꯏ ꯐꯔꯦ ꯏꯃꯥ ꯍꯣꯏ ꯐꯕꯨ ꯐꯔꯗꯤꯅꯦ ꯐꯔꯦ ꯑꯗꯣ ꯅꯪꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯒꯦ ꯏꯔꯣꯟꯒꯤ ꯏꯃꯥ ꯏꯔꯣꯜꯗꯣꯏ ꯑꯣꯏꯔꯗꯤꯅꯦ ꯑꯂꯨꯗꯣ ꯄꯥꯅ ꯁꯣꯏꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯅꯪꯕꯨ ꯆꯥꯛꯇꯣ ꯂꯣꯏꯔꯒ ꯏꯕꯨꯡꯉꯣꯁꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯥꯛꯄꯤꯔꯝꯃꯨ ꯏꯃꯥꯅꯦ ꯑꯁꯥꯏꯐꯥꯎ ꯂꯧꯊꯣꯛꯂꯨꯒꯦꯀꯣ ꯑꯁ ꯑꯩꯁꯦ ꯉꯥꯎꯗꯔ ꯃꯥꯜꯂꯦ ꯍꯣꯏ ꯏꯃꯥ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯔꯩꯒꯤ ꯃꯃꯥꯗꯣ ꯂꯥꯛꯂꯤ ꯁꯟꯗ꯭ꯌꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯒ ꯁꯅꯥꯔꯩꯅ ꯍꯥꯏꯔꯛꯄ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯁꯟꯗ꯭ꯌꯥꯅ ꯁꯅꯥꯔꯩꯒꯤ ꯃꯃꯥꯕꯨ ꯆꯥꯎꯅ ꯃꯃꯥꯒꯨꯝꯅ ꯂꯨꯅ ꯇꯧꯖꯩ ꯁꯅꯥꯔꯩꯒꯤ ꯃꯃꯥꯗꯣ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯅꯣꯡꯉꯥꯟꯈꯤꯔꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯣ ꯉꯁꯤꯗꯤ ꯊꯕꯛ ꯆꯠꯇꯦ ꯃꯆꯥꯒꯤ ꯃꯅꯥꯛꯇꯒꯤ ꯍꯦꯟꯗꯦ ꯁꯅꯥꯔꯩꯕꯨ ꯍꯔꯥꯎꯍꯟꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ ꯅꯨꯡꯊꯤꯜꯋꯥꯏꯗ ꯃꯕꯨꯡꯁꯨ ꯌꯨꯝ ꯌꯧꯔꯛꯂꯤ ꯁꯅꯥꯔꯩꯒꯤ ꯐꯖꯕ ꯐꯤꯔꯣꯜ ꯃꯌꯥꯝ ꯂꯩꯔꯛꯇꯨꯅ ꯁꯅꯥꯔꯩꯗ ꯄꯤꯔꯝꯃꯤ ꯁꯅꯥꯔꯩꯅ ꯐꯤꯔꯣꯜꯁꯤꯡꯗꯨ ꯌꯦꯡꯂꯤꯉꯩꯗ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯆꯥꯅꯨꯄꯥꯗ ꯁꯅꯥꯔꯩꯕꯨ ꯄꯨꯁꯤꯟꯈꯤꯅꯕ ꯈꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯕꯨꯡꯗꯣ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯦ ꯁꯅꯥꯔꯩ ꯐꯖꯕ ꯌꯥꯎꯕ꯭ꯔꯣ ꯄꯥꯝꯕ ꯌꯥꯎꯕ꯭ꯔꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯡꯁꯤꯕꯣ ꯌꯥꯎꯋꯦ ꯂꯣꯏ ꯐꯖꯩ ꯑꯗꯣ ꯑꯩ ꯑꯝꯇ ꯄꯥꯝꯗꯦ ꯀꯔꯤꯒꯤꯅꯣꯅꯦ ꯈꯪꯗꯦ ꯑꯝꯇ ꯄꯥꯝꯗꯦ ꯑꯗꯣ ꯏꯕꯨꯡ ꯀꯣꯏ ꯆꯠꯂꯨꯁꯦ ꯀꯥꯏꯗꯅꯣ ꯍꯧꯖꯤꯛꯂꯣ ꯍꯣꯏ ꯍꯧꯖꯤꯛ ꯁꯅꯥꯔꯩꯅ ꯃꯕꯨꯡ ꯄꯨꯗꯨꯅ ꯅꯤꯡꯊꯦꯝꯒꯤ ꯂꯩꯀꯥꯏꯗ ꯄꯨꯔꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕ ꯕꯤꯃꯣꯜꯒꯤ ꯌꯨꯝꯗ ꯆꯪꯉꯤ ꯕꯤꯃꯣꯜ ꯁꯅꯥꯔꯩ ꯅꯨꯄꯥ ꯑꯃꯒ ꯄꯨꯔꯒ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯪꯉꯪꯉꯛꯏ ꯁꯅꯥꯔꯩ ꯂꯥꯛꯏꯔꯣ ꯃꯥꯗꯤ ꯀꯅꯥꯅꯣ ꯃꯁꯥ ꯌꯥꯝꯅ ꯅꯥꯜꯂꯦ ꯁꯛꯀꯁꯨ ꯀꯥꯞꯄꯤꯅꯦꯍꯦ ꯏꯕꯨꯡꯅꯦ ꯉꯁꯤ ꯊꯣꯛꯂꯛꯏꯅꯤ ꯆꯪꯂꯛꯑꯣ ꯁꯨꯝ ꯀꯣꯏꯔꯛꯏꯔꯣ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝ ꯍꯣꯏ ꯆꯠꯂꯨꯁꯤꯅ ꯃꯥꯒꯤ ꯐꯔꯛꯇ ꯍꯧꯔꯛꯏ ꯕꯤꯃꯣꯜ ꯃꯊꯥ ꯁꯥꯕ ꯑꯃꯨꯛ ꯍꯧꯏ ꯁꯅꯥꯔꯩꯒꯤ ꯃꯕꯨꯡꯗꯨꯅ ꯕꯤꯃꯣꯜꯕꯨ ꯏꯟꯈꯠꯄꯤꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯀꯧꯊꯣꯛꯏ ꯁꯅꯥꯔꯩ ꯑꯩ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯒ ꯋꯥꯔꯤ ꯁꯥꯒꯦꯀꯣ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯅꯪ ꯑꯗꯨꯗ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯃꯕꯨꯡꯗꯨꯅ ꯕꯤꯃꯣꯜꯗ ꯊꯦꯝꯗꯨꯅ ꯁꯅꯥꯔꯩꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯕꯤꯃꯣꯜꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯁꯅꯥꯔꯩꯕꯨ ꯊꯦꯝꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯑꯗꯨꯅ ꯃꯇꯦꯡ ꯈꯔ ꯄꯥꯡꯅꯕꯁꯨ ꯍꯥꯏꯔꯝꯃꯤ ꯁꯅꯥꯔꯩ ꯑꯩ ꯅꯤꯡꯊꯦꯝ ꯀꯧꯔꯨꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯍꯣꯏ ꯕꯤꯃꯣꯜ ꯏꯕꯨꯡꯅ ꯀꯔꯤ ꯍꯥꯏꯔꯨꯏꯅꯣ ꯕꯤꯃꯣꯜꯅ ꯌꯥꯝ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯅꯕꯨꯡꯅꯤꯅꯦꯍꯦ ꯑꯩ ꯇꯔꯨꯛ ꯌꯦꯡꯉꯨ ꯏꯆꯜꯒꯤꯕꯨ ꯕꯤꯃꯣꯜꯅ ꯅꯤꯡꯊꯦꯝ ꯍꯣꯏꯗ ꯆꯠꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯕꯨꯡꯅ ꯍꯥꯏꯔꯛꯄꯁꯤꯡ ꯑꯗꯣ ꯋꯥꯔꯤꯗꯣ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝ ꯂꯥꯛꯂꯝꯃꯤ ꯁꯅꯥꯔꯩ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯏꯀꯥꯏꯕ ꯃꯇꯧꯁꯨ ꯎꯠꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯃꯇꯧꯗꯣ ꯃꯕꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯤꯡꯊꯦꯝꯅ ꯋꯥ ꯀꯌꯥ ꯑꯣꯏꯗꯕ ꯀꯌꯥ ꯉꯥꯡꯂꯝꯃꯤ ꯁꯅꯥꯔꯩ ꯅꯪꯗꯤ ꯅꯍꯥꯟꯈꯩꯁꯨ ꯍꯥꯏꯗꯦ ꯅꯕꯨꯡ ꯑꯃ ꯂꯩ ꯀꯥꯏꯅ ꯑꯗꯣ ꯉꯁꯤꯗꯤ ꯈꯪꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯟꯅ ꯈꯪꯅꯔꯝꯕꯗꯤ ꯍꯦꯟꯅ ꯐꯒꯗꯕꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯁꯨ ꯈꯪꯗꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯅꯥꯔꯩꯅ ꯅꯤꯡꯊꯦꯝꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯑꯀꯥꯟꯗꯅꯦ ꯈꯪꯂꯤꯁꯤ ꯍꯥꯟꯅ ꯈꯪꯂꯝꯂꯗꯤꯅꯦ ꯍꯥꯟꯅ ꯊꯣꯛꯂꯛꯑꯃꯗꯕꯅꯤ ꯑꯩꯁꯨ ꯃꯄꯥꯟ ꯂꯝꯗ ꯂꯥꯏꯔꯤꯛ ꯇꯝꯕꯁꯦ ꯑꯩꯁꯨ ꯄꯥꯝꯕꯅꯤ
ꯏꯃꯥꯒ ꯏꯄꯥꯒꯅ ꯏꯌꯥꯗ ꯇꯧꯔꯤꯅꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯝꯍꯜꯂꯦ ꯑꯩꯗꯤ ꯅꯨꯄꯤꯅ ꯃꯄꯥꯟꯗꯒ ꯂꯥꯏꯔꯤꯛꯀ ꯇꯝꯃꯒ ꯊꯕꯛꯀ ꯇꯧꯕꯗꯣ ꯑꯁ ꯑꯩꯗꯤ ꯌꯥꯝ ꯄꯥꯝꯖꯩ ꯏꯆꯦꯁꯨ ꯃꯄꯥꯟꯗ ꯇꯝꯂꯛꯏꯁꯦ ꯅꯤꯡꯊꯦꯝꯅ ꯑꯣꯏꯗꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜ ꯍꯣꯡꯅꯕ ꯃꯕꯨꯡꯒ ꯃꯃꯥꯟꯅꯕꯒꯅꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤ ꯁꯅꯥꯔꯩ ꯋꯥꯈꯜ ꯑꯃ ꯈꯟꯕ ꯍꯧꯔꯛꯏ ꯁꯟꯙ꯭ꯌꯥꯗꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯐꯖꯅ ꯇꯝꯗꯦ ꯍꯥꯏꯕ ꯍꯥꯟꯅ ꯈꯪꯂꯨꯗꯦ ꯍꯥꯏꯅꯁꯨ ꯕꯤꯃꯣꯜꯅ ꯃꯔꯛꯇ ꯄꯜꯂꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩꯒꯤ ꯋꯥꯈꯜ ꯊꯨꯒꯥꯏꯗꯨꯅ ꯑꯃꯨꯛ ꯀꯥꯏꯅꯔꯝꯃꯤ ꯁꯅꯥꯔꯩ ꯃꯕꯨꯡꯒ ꯍꯜꯂꯛꯂꯦ ꯁꯅꯥꯔꯩ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯔꯒꯦ ꯍꯥꯏꯅ ꯌꯥꯔꯛꯏ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯤꯀꯦꯠꯇꯨꯅ ꯀꯛꯈꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯁꯟꯙ꯭ꯌꯥꯗ ꯇꯨꯃꯤꯟꯅ ꯋꯥ ꯀꯌꯥ ꯍꯥꯏꯖꯔꯝꯃꯤ ꯁꯅꯥꯔꯩꯅ ꯆꯠꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯍꯥꯏꯅ ꯍꯌꯦꯡ ꯁꯅꯥꯔꯩ ꯃꯕꯨꯡꯒ ꯆꯠꯂꯅꯤ ꯍꯥꯏꯕ ꯃꯤꯀꯨꯞꯇ ꯅꯤꯡꯊꯦꯝ ꯁꯅꯥꯔꯩꯒ ꯂꯩꯀꯥꯏꯗ ꯂꯥꯛꯂꯝꯃꯤ ꯁꯟꯙ꯭ꯌꯥ ꯌꯨꯝꯗꯒꯤ ꯊꯣꯛꯇꯦ ꯅꯤꯡꯊꯦꯝ ꯂꯥꯛꯑꯦ ꯍꯥꯏꯅ ꯄꯥꯎ ꯇꯥꯕꯗ ꯁꯅꯥꯔꯩ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯅꯤꯡꯊꯦꯝꯁꯨ ꯁꯅꯥꯔꯩ ꯎꯕꯗ ꯍꯔꯥꯎꯕ ꯁꯛꯇꯝ ꯎꯠꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯁꯟꯙ꯭ꯌꯥ ꯉꯁꯤꯗꯤ ꯅꯤꯡꯊꯦꯝꯕꯨ ꯈꯝꯕꯜ ꯐꯥꯎꯔꯝꯃꯤ ꯅꯤꯡꯊꯦꯝ ꯂꯥꯛꯂꯕꯁꯨ ꯎꯖꯕ ꯐꯪꯗ ꯁꯅꯥꯔꯩꯒ ꯎꯅꯔꯝꯒꯅꯤ ꯈꯜꯂꯨꯕꯗ ꯑꯗꯨꯕꯨ ꯁꯟꯙ꯭ꯌꯥ ꯌꯨꯝꯗꯒꯤ ꯍꯦꯟꯈꯤꯗꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯁꯅꯥꯔꯩ ꯃꯕꯨꯡꯒ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯏꯕꯨꯡ ꯉꯥꯏꯈꯣꯀꯣ ꯑꯩ ꯁꯟꯙ꯭ꯌꯥꯗ ꯋꯥ ꯑꯝꯇ ꯍꯥꯏꯔꯝꯈꯤꯒꯦꯕ ꯍꯣꯏ ꯁꯠ ꯍꯥꯏꯔꯨꯔꯣ ꯊꯦꯡꯂꯦꯀꯣ ꯀꯨꯏꯕ ꯌꯥꯗꯦ ꯁꯅꯥꯔꯩ ꯁꯟꯙ꯭ꯌꯥꯒꯤ ꯃꯅꯥꯛ ꯆꯪꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯏ ꯍꯔꯥꯎꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯒ ꯀꯔꯦꯝꯅꯕ ꯃꯇꯧꯗ ꯁꯟꯙ꯭ꯌꯥ ꯑꯩꯅ ꯃꯄꯥꯟꯗ ꯆꯠꯂꯤꯉꯩꯗ ꯅꯪ ꯅꯨꯄꯥ ꯑꯃꯒ ꯅꯪꯒ ꯆꯥꯟꯅꯒꯗꯕ ꯑꯃꯒ ꯌꯦꯡꯅꯒ ꯂꯨꯍꯣꯡꯂꯝꯃꯨꯀꯣ ꯅꯤꯡꯊꯦꯝꯗꯣ ꯂꯥꯏꯔꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯝꯗꯕꯤ ꯌꯨꯝꯗ ꯍꯦꯟꯗꯕꯤ ꯅꯨꯄꯤꯗ ꯉꯥꯎꯒꯗꯕ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯅꯤꯡꯊꯦꯝꯅ ꯄꯥꯝꯖꯕ ꯈꯟꯖꯕ ꯃꯪꯂꯥꯟꯅꯕꯒꯤꯅꯤ ꯑꯩꯅ ꯂꯥꯏꯔꯤꯛ ꯃꯈꯥ ꯇꯝꯊꯕ ꯂꯣꯏꯔꯒꯅꯦ ꯊꯣꯛꯂꯛꯄꯒꯅꯤ ꯅꯤꯡꯊꯦꯝꯒ ꯑꯩꯒ ꯂꯨꯍꯣꯡꯒꯗꯣꯏꯅꯤ ꯁꯅꯥꯔꯩꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯂꯒ ꯃꯕꯨꯡꯒ ꯆꯠꯈ꯭ꯔꯦ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯕꯨꯡꯗ ꯁꯅꯥꯔꯩꯕꯨ ꯁꯦꯟꯅꯗꯨꯅ ꯐꯖꯅ ꯂꯩꯃꯤꯟꯅꯅꯕꯁꯨ ꯁꯦꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯅꯤꯡꯊꯦꯝ ꯁꯟꯙ꯭ꯌꯥꯒꯤ ꯂꯩꯀꯥꯏꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯂꯝꯃꯤ ꯁꯟꯙ꯭ꯌꯥ ꯍꯥꯟꯅꯒꯨꯝꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯍꯣꯟꯕ ꯊꯣꯛꯂꯛꯇꯨꯅ ꯅꯤꯡꯊꯦꯝꯒ ꯃꯤꯆꯥꯟꯅꯖꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯩꯀꯥꯏꯒꯤ ꯃꯧꯅ ꯃꯕꯥꯅꯤꯕꯨ ꯋꯥꯔꯤ ꯁꯥꯟꯅꯍꯟꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯣ ꯑꯣꯏꯔꯝꯃꯤ ꯁꯅꯥꯔꯩꯁꯨ ꯃꯄꯥꯟꯗ ꯂꯩꯈꯤꯕꯗꯒꯤ ꯋꯥꯈꯜ ꯈꯔ ꯍꯣꯡꯕ ꯍꯧꯔꯛꯂꯝꯃꯤ ꯌꯨꯝꯗ ꯊꯣꯛꯂꯛꯈꯤꯕ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯇꯨꯅ ꯁꯟꯙ꯭ꯌꯥ ꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯃꯥꯡꯒꯣꯜ ꯀꯥꯏꯔꯛꯇꯨꯅ ꯂꯨꯍꯣꯡꯕꯩ ꯃꯇꯝ ꯂꯦꯞꯅꯈ꯭ꯔꯦ ꯁꯅꯥꯔꯩꯗꯤ ꯅꯤꯡꯊꯦꯝꯒ ꯁꯟꯙ꯭ꯌꯥꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯕ ꯄꯥꯎꯁꯦ ꯈꯪꯍꯜꯂꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯁꯟꯙ꯭ꯌꯥ ꯂꯨꯍꯣꯡꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈꯤꯔꯝꯃꯤ